Ministry of Home Affairs na Kukizo Group singa nahan Churachandpur da wari sanakrabasu lambi sing adumak thinglei Highway Thingba Kongjang Handok na bagi matang the Ministry of Home Affairs ki mihut kangbu ama laktuna nahal Churachandpur da Kuki Group singilu singba singa wari sana krabasu Churachandpur amasung kangpokpi da National Highway Thingba ki Kongjang de makatana sathare Press na phangba paw the Ministry of Home Affairs ki Advisor Northeast AK Misrana lusingba mihut kangbu ama laktuna nahan Kuki Jo Group singa wari sana kibane Free Movement gi mayok ta lusingduna Kongjang sang Siliba Committee on Tribal Unity ko tu gi maikai dege Central Official singa kangpokpi oina mi phampang thoknaba demand tawkibane adumaku AK Misrana lusingba MSA gi team aduna Kangpokpi district ki mahut Kukizo Council ki headquarter da lairiba Churachandpur da oina laktuna mi phamadu pangthokibane mi phamadu da kotu gi lusingba singsu saruk yakhi adumapu mi phamadu da kari khanakhiba gi haibadi sabchana khangba ngamde Free Movement gi mayok ta tha asigi nipan da khogjang sangsinba ga loinana security force amade khogjang sangsinliba singa gi marakta muknarakpada gi misimina amade aso open kaya nangkhibane limit aside Kukizo Council yauna Kukizo Group singna Kuki taba mafam singda matam kaktaba total shutdown gi khongjang sangselakibane Kukizo singi sabsaba political solution ama laktriba phawba National Highway da sathariba athingba se adumak makha jathakigani haina Kukizo Group singi maikaidagi phongdokpaga loinana numit aduda laikhidaba lalgau thang singsit ki hakcha ngasi phawba lairon chandana lairibane tha asigi nipandagi lambi thingbagi akanba khongjang sangselakpadagi nomagi tangai phadaba polam sing puba gari sing highway singda sangselakpa ngamdana panduna lairibane asiga mafiba mama lakleba asigi matangda Kukizo Group singa wari sanaduna yanaba ama purangnaba Ministry of Home Affairs ki mihut kangbu adu lakhibane ngarang sumakata na Kukizo nupi singna Imphal Bisnupur maikai-dagi Churachandpur da lakpa nan maitai community gi yauna gari ayamba district asida changhandana mamai leiduna halanki adubu tangai phadaba polam sing maroina seng alu LPG na jingwa polam sing purakpa gari singdi changhangani amadi Churachandpur da leba miyoi sing yaurakpa gari singsu athingba thamloi masinatana atei community gi lanai gari amata district asida changba yaroi haina khongjang adu da saruk yakiba Marsi Thangsing kaubi nupi amana phongdokhi mahiroi sing government gi thabak tawba nupi sing mahiroi nupi macha sing yauna punna Kukizo community gi nupi chani romna amubu phijol setuna district border da lambi da phamjinduna khongjang sangsinba sing Bisnupur amasung Churachandpur district ani gi tainaba buffer zone da leiba army amadi central force sing na khongjang sangsinba nupi sing taktokpa gi thabak chathake Indigenous Tribal Leaders Forum ITLF Women Wing na sinduna sangsin kiba khongjang adu da political solution puraktana Free Movement yaroi matang kuina chanagadaba santi ama aikhoina pami matam khara khak chanagadaba lenga ki policy yaba ngamloi haina iba banner sing sijinake panba yabadi February 10 da Chief Minister Nothomam Biren pham thadokraba matung February 19 dagi Manipur da President rule thamlakhibani amarom da tha asigi amada Union Home Minister Amit Shah na chair logduna Delhi da awangba thaki security mi phama ma pangthoktuna March 9 dagi Manipur gi lambi khudima hangdoktuna apanba laitana mipum khudimuk sarhangani haina Union Home Minister na lauthokibani adubu Kukizo Group singi maikai-dagi makhoi gi demand phangdriba phawba Free Movement gi thawrang yaroi haiduna National Highway Thingba akanba khongjang March 9 dagi sangsinba horakibani Joy Kumar NPP State President Phamdagi Lokthoknaba demand tawrakre Kukizo bu mitopni haiba miyoi singi lengak makhada aikhoi leiba ngamloi haina Kuki Alliance na phongdorakre NPP Manipur Unit ki President su oiriba hanagi Manipur gi DGP Yumnam Joy Kumar na phongdokhiba wafam Kukizo miyam gi mayokta phongna singna bani haina mara siraduna Kuki Alliance for Nampi Awakening kanamna kanayaning da phongdorakle loinana Kukizo bu mitopni haiba miyoi singi lengak makhada aikhoi leiba ngamloi haina phongdorakre NPP Manipur Pradesh ki President Joy Kumar na Kukizo miyambu singladuna phongna ngang sakhiba adugi matangda party asigi maikai-dagi sengdokhdabani haina Kuki Alliance asigi maikai-dagi demand tawraduna political party asina Kukizo miyamgi mayokta asiguma wa ngangbaki ayaba pibra haina hangbaga loinana mahakpu NPP Manipur Pradesh ki President phamdagi lokthokadabani mahakki manga kanba amadi community amabu singladuna ngangliba wafam asimakna Kukizo community gi mathakta jathariba ethnic cleansing campaign hena mayek senghalle haidi Yumnam Joy Kumar mahak masam DGP oina pham puringai matamda lamdam asida masing thingamdaba fake encounter gi thodok sing thoktuna mahak masama ki community na phawba mahakpu yaning khidabani mahakki matik sataba maongna mahakpu matam amada finance minister gi pham lokthokuna mahakpu ikaiba pikhrabani asigumba misak amana community amatagi mayokta wangang nabagi moral authority leite Kukizo sing Myanmar dagi ni haina phongdokkiba wafam semjin sajinba aranba wari ni Manipur na India da pundringai gi sahi kaya gi mamang dagi Kukizo miyam Manipur da khundan leitaduna leire habase
British record na lengdraba pramani haina su phongdorakle blockade ki matang na paladuna Kuki Alliance asina hai Kuki na National Highway thingbagi khongjang sangsile haibasi aranbani miyamgi nomagi tangai phadaba polam sing puba gari sing adumak lambi asida service tawri misam miyamgi sathok sin tawbada thingba thamde chanamba chinjak thaw amadi medical aid na chingba puba gari sing sathok sin tawbada thingba thamkhiba leite Kuki khul sing mai thakiba Kuki miyambu haliba amadi nupi bu khongoi na ba khulai paiba mitai group khaktabu yaninda ba phongdokpani haide Kuki Alliance for Nampi Awakening kanamna makha taraduna state lenga kilo singba singna Kuki singi hak khongaung na duna lakle asigumba maitai na dominate tawba lenga amagi makha da laiba akhoina pamde amadi Kuki jobu mapa lamdagi sanglakpani hairiba miyoi sing asina paiba lenga ki makha da akhoi leiba ngamloi haina su phongdorakle nakal amaromda Naga People's Organization na shutdown yaningda ba phongdorakle Kuki jo singna makoi gi separate administration tanduna hojik National Highway da matam kaktaba total shutdown gi khongjang sang syllabus se lakleba pung kun mari gi manungda Manipur lengak na handok na ba thabak lokhot kadabane maduna trabadi makha ta na tholakpa apa phata gi teksak pumnamak lengak na pugadabane haina Naga People's Organization NPO na akanba wafam sing thamduna warning torakle Kuki jo sing gi total shutdown asibu khamtheng na yaning da ba phongdokladuna NPO na ngarang thadrop zero lamada hai Kuki jo sing na matam kaktaba total shutdown gi khongjang sang sinkhiba sina misam miyamda khamtheng na awaba pire miyam gi punsi amadi hingbagi lambi da sauna apanba pire lengak na khudakta action lauduna miyam na thengna riba awaba sing ase okna ba sinbaga loinana hana gum mahausa gi punsi da lakna ba honagadabane Naga miyam na action launa ba lambi amada lakna ba lengak na siloidabane haire Kuki jo miyam amadi Central Forcing ga mukna bada sekiba lalgau thang singsit ki asiba haksang laukre tha asigi nipanda security force ki action da laikidabane haiba lalgau thang singsit ki asiba haksang ado ngarang kangpokpi district hospital gi mokta gi lauraga masagi mayom kaithel manbi da purakre numit mangani mokta lairoraba asiba haksang ado ngarang Committee on Tribal Unity kotu na thorang tawduna laukibane kotu gi maikai da gi highway da free movement tawhanba yaroi kangpokpi gi SP gi mathakta judicial inquiry tawgadabane haina asiba haksang lauduna lakhibane adu moina maktabi na ba laikide government ka round anirak wari sarabaso mai pakhidrabaso wari sabadagi asumba wayel phanglaroi khanbadagi asiba haksang adu laukibane haiki ngasi lalgau thang singsit ki thawa yaudraba haksang adu phaijang da leiba Martyrs Cemetery da lairol chalaga ni hairi hojik sathariba matam kaktaba shutdown asigi matang da de asiba haksang lairol chalaba matungda Kuki jo council na aroiba warep ama lauraga ni hairi relief camp da leiba miyoi ama train da tasinduna Sirame Sursanpur dagi lanjen naraktuna kumbi gi relief camp da leiba IDP ama drain da tasinduna Sirame thodo asingarang nungthil pung mari ga makhairom tabada Bisnupur district ki manungsen na leiba kumbi da thokibane drain da tasinduna leiramlaba miyoi adugi mameng haubijam ibomcha sing sahi yankhai ga mathoi apokpa mangi kawi Sursanpur khuga tampak maitai lekai dagi hojuna kumbi awang high school da hangba relief camp da leiba miyoi ni haidi mahak ngarang nungthil kumbi kangjebungi iroi layon da leiba drain ama da tasinduna siraga leiramkhibane asiba haksang police na lokhalaba matung rims ki mokta sinakre thodo asigi matang da kumbi police na UD case ama lokhot kare haidi KCP PWGMCU na yaksang thabal yauna harau kumai athingba thamkre irang asina maram oiraga relief camp ta sangja phamloduna leiba IDP singi pirang kangdringai makoi punamak na masagi mayumda leitana leiringai da kanglaisa singla yaksang kumai gi mingda thabal chongduna harau kumai da tawduna leiba yaroi haina lona thingkraba KCP PWGMCU unification gi PRO singkhai nganbu gi serolamana haidi Kuki narco terrorist singi opium war gi landa da gi hena section minase lakliba yaksang kumai gi mari lenana kanglaisa singna masa phaba sang thokpa na harol sing tana thallaba masak thokpa khunai ama semgatnaba sana khonaba gi thoram kaya pang thoknaba lokhalak leba khongthang singbu pungning thogat loinana yai phapaujel pizari haiba wafamsu sero adu da palle mathangda iduning thawdagi wafam khara thamlagle madudi ngarang NSN ke ga PDF amadi KNB gi apunba timga more ga tainaba Indo Myanmar border da nungmai kapna bagi thawdok amada Manipur dagi KNB kadar manga laikhidre haiba confirm tawre lokthokpa ngamdaba asiba haksang kaya amasu leiri NSN ke gi su captain ama yauna mi ahum laikhidre ngarang gi thawdok adu da masing yamlaba PDF amadi KNB gi apunba kadar kuntramuk laikhidre amadi yangkhaimungna asu apan nangkhre haina iduning thawna thamlagle I mari gi pukmen pawmen nabagi khongchat chatuna nuksi sanana laimina bu honaragani haina AMMDO na phongdokre lakliba April gi 16 nomaijing numita anirak soba oina I mari gi pukmen pawmen nabagi khongchat ama chatkadawri masida lamdam sida laiminari bakanglo puruk khudimagna saruk yamina si haina All Manipur Maitai Pangal Development Organization AMMDO lilongna thadrokpa cherolamana haidi serorasna makha tana hai inkumjang 1819 dagi 1826 fawa sahi tare chumna chatharakpa awasingi haujingna Myanmar
Myanmar Langi Miyot Minay Awasai Teng Kangbangam the Duna Manipuri Singi Maru Oina, Maitay Amadi Maitay Pangal Anigi Purup Ase, Malengi Mapamkia the Pibam Amadi Matangi Matungina, Soina Kunda Laitaki, Ekoi Manipuri Sing Asi Amatani, Manipuri Singa Amata Oibagi Wakalon the Tabak Domina Matautai, Manipuri Wang or the Soy Joina Kunda Laitakra Manipuri Singi Horopam Oidiba, Irebak Manipurama de Kanglo Purup Ase Hen and Nuksi Sanana, Laina Amadi, Pamangai the Gilera Glaba, Ipai Pusingi, Tona Lingjan Mayam Ado, Mangdanaba, Ekoi Tona Paraba E Mari Oidiba, Ipai Puamadi Imaibil, Halaman Singi Wari Amadi, Ekoi Makoiga Lena Pomari, Togo Watok Singado, Nasigi Amadi Tungi Mirolna, Ena Mayek Sena Kango, Wahona Bagidamag, E Mari Puxen Pomena Wikikonsa si AMMDO na Tangai Fadana Tauda Yadra Taudani Kalaga, Anirak Subo Ena, Sinjalang Sabani, Yauksangi Suti Nini Dagi Hena Tabigano Haina Mahiro look Singa Pondoragli, Manipur the talk about Irangasina Maram Oidona Mahiro Singna Lyric Mapumpana Tamba Pangdreba Amadi, Mahiro Singna Tengari Bakudong Sada Bakaya, Asigi Yengduna, Yauksan Kumai the Langaki Gadgets Yauriba Numidini Asinatana Atopa Numitsing, Suti Tabigano Haina, Kaksing the headquarters when a ladyba all Kak and Students Union Amadi, Masalo Sang when a ladyba Mahiro Lupsing, the Sam Soup Amadi, Mahiro Lup Amage, Taupu Busing a Kuyak Pidno Tadropa Serolamana Pongdorgle. IMC na Noma Pan with the Quairamban Kaitel Tungzenbagi Mayokta, Governor the Wakat Kray, Imphal Municipal Corporation IMC na November 10, 2022 da, Matamadugi Municipal Commissioner na Topa Notice Amagi Matungina, Quairamban Kaitel gi Ima Kaitel Mari Yauna, Lamlong Kongba, Singzamay, Kwa Kaitel, Tera Kaitel, Lampel, Supermarket, Thanga Lamadi, Pauna Kaitel Bu, Baitay Calendar gi Matungina Sajibu Noma Panba, Ingen Noma Panba Amasong, Hiangay Noma Panba Natana Takudini Noma Panba Numita Tingel Halapogi Mayokta, Governor the Wakat Kray, Wakat Zerolsi All India Trade Union Congress Manipur State Committee Irabat Baban gi Makaidagi, Union Asigi Secretary Kangemam Samungon Kuyek Piduna, Governor the Pisin Kibane, Memorandum Adu the Order si the Legislative Authority Ayaba Yaude Adu Order si Manipur Municipalities Order asi Manipur Municipalities Act 1994 gi Makada, Legal Section Yaudaba Order ne, Aduga Miyamgi Fundamental Right Manghan Bagaloinana, Senate Londa Kaiba Piba Tawong Hibana Singbo Wapam Sing Pongdoki Haidi. Givers no limit, takers don't have any limit. Kuki Singi demanda Apaspa Manipur Belly the Tamu Haiba Dusu Tamle, Anishuba the NBD leadership the Gilokto Habasulok Tokle, President Rule Tamlo Habasu Tamle, Maitedi Kolai Lokalo Habasu Lokale, Aduga Kuki Singna Hojuk Power Pitora O Habasu Yadre. Center has limitation to give, no separate administration and open road immediately. Sigi Wahi Anisikakta Natra, Government of India representative na Kuki leader Singangara, Sanabawari da Hairakwado, Makoi Yam Sang Haidi, Aikoi Punati Sumnagi Government of India ki employee ni adusu contract ni nakoi ki demand loina akoina piba ngamde sitting tawbasu yaroi nakoi ki demand pi daba yade hairaga mapuda haijau mapudi kana no maitai amadi naga kuki ki demand pi gani da haibiyu maitai naga loina akoi thengna jage haba wahi adu tabada loina nokle nakoi ga wari sanaba lakleba Government of India representative sing su nokle maitai ki wari ani khaglei sanong ba higai wa haidana hi atekpa du hanage dumaina ohelo haidana ningai tawraga leiba anowa Haba hi mahot ama pigi habasu yadaba atekpa hi adu semjilaga pigi habasu yadaba ani subada oinam bijando gi angang gi ningai utom makul da samu lel halu haidana ningai tawraga adum leiba hojik tawriba sasona si president rule ni hana gi popular government adu nate hana di NBD government da blame loina tawrami hojik ti blame topom su leitre PR manung da di center state government sa manai amatani kuki karamain handle tawgada gi haba center su yamna tuna hairudrasu takludrasu khanglaklagani maitai nagana complaint tawdra Nasagi Kuki public sing na complaint tawba auraglamani lambi thingdana kayang kuina dumaina leiba ngamgadorige saningai thangningai kayang na leirige paisa paiba khuzok ama khak nungaina leiraga yagadoribra Kuki public sing sadaba thaktaba thabak sudaba kayang kuina yakhigadage wakal khallo haina iduning thongna thamlagle Moreda Mathau Tauriba Commando Parsons Sing Sindok Sinjin Taubang Amdri. Moreda Mathau Tauriba Imphal West Amasung Imphal East District Commando Parsons Sing Sindok Sinjin Taubang Amdana Lady. Pawasina Hai Moreda Hoje Mathau Tauduna Ladyba Commando Parsons Sing Putoraktuna. Anobo Parsons Sing Pusinaba Home Department and Transport Department Tagi Kangan Kiba Numit Kunni Suraglabasu Tabakta on Topang Amdri. Haidiba Parsons Sing Asi Sindok Sinjin Taunaba Manipur Police ki IGP na Haukiba February Kunga Mathoida Home Department ki OST
da se thakibal laikre OSTS ina commando person sing asibu sindok sinjin taunaba transport department ki secretary da se thakrabasu department asina thabak oina paikhat pangamdana lairi haide Manipur tung koiba warosin ama pura haudrabadi Biksit Bharat ki pandam phangba ngamloi haina MP Sana Jaubana parliament ta pukhatkre Manipur tung koiba warosin ama pura haudrabadi India bu kumja 2047 phawbada chakholaba leba ama ohanaba Biksit Bharat na thamliba pandam asida Manipur sitha hauragani haiba wafam Rajya Sabha ki MP Nikthau Sana Jaubala sembana parliament ta thamkhre parliament ki budget session ki ani suba tangka ki ngarang phangkhiba mifamda MP Nikthau Sana Jaubana hai kumja 2047 phawbada chakholaba leba ama ohanaba Biksit Bharat na thamliba pandam mai pakhan ge hairabadi ahanba maktada Manipur ing tapa madi mahusa ki punsida hanjadan batangai fade loinana Manipur da tungkoiba warosin ama hana pura haudrabadi kumja 2024 phawbada India bu saukhalaba leba ama ohanaba Biksit Bharat na thamliba pandam asida Manipur sitha hogani haike MP Sana Jaubana hai leba asida sada sama afaba amadi matik saba education phanghanaba Prime Minister Narendra Modi na lusing balenga asin lupa crore lakh ama lising kuni panchatruk yangkai gi apunba senpham Thokli laiba asigi education sector asibu hena fagadhanaba tongan mukhong thang kaya sulokali hawalagliba mahiroi singbu pungning thogatnaba pandamda lakadoriba chahi manga asda lainga ke school singda atal tinkering lab ACL lisingya khai sengbat kadori Bharat Net project ki makhada laiba asigi khungangi mafam singda laiba lainga ke secondary school khudimakta broadband connectivity phanghan gadori mahiroi singna makhoi ki subject singda hena mamutana khanghanaba pandamda Bhartiya Bhasha Pastak scheme hawdok kadori education gi damo masak Artificial Intelligence AI Center ama apunba senpham lupa crore sanga kai thoktuna sengbat kadori lakadori basahi manga asida PM Research Fellowship Scheme gi makhada IIT amadi IIS sing Technology Research tauna bagdamak lainga asina fellowship lising tara phangan gadori manuscript crore ama hena konsen gadori ba Gyan Bharatam Mission pangthok kadori National Education Policy 2020 gi khuthangda mahiroi singi damak anoba education system ama samgat pasu laikre khongthang asina angang khudima education mapung phana phanganaba makhoi gi mamalonda mahai tamjanabagi khudongchaba pidi amade One Nation One subscription scheme na singbagi makhada lol gi khudongchaba sing kokhanaba tongan do makhalgi recruitment exam sing India gi lol tara hundo na pangthokle drone didi yojana higher scheme asina leba asigi nupi singbu semit lon amade technology lamda hena mapangal hapada maroiba thotang lauri aikhoi gi ichanupi sing fighter jet sing pairi armed force sing amade masak naiba corporate company sing da yauri haike MP Sana Jaubana Biksit Bharat by 2047 gi matang na paladuna Prime Minister amadi Education Minister na laiba asigi education gi lamda hena phagat hanaba paikhalak leba singthaniya oiba khongthang asigi damak tobimal khangba utke Biksit Bharat campaign asi Bharat pukomja 2047 phawbada sakholaba leba ohanaba changsenba campaign amani haiba makhoi khudimona khangi adumapo campaign asina thamliba pandam madu phangnaba lenga asina sothana leiriba North East ki mahiroi singda hena mi yang changba tangai fade haiba wafam thambaga loinana underdeveloped state ama oiriba Manipur gumba lamdam amada sahi anirom irang thoktuna tangtu leitadana leirakpa asina saukhat tharangda tasengna apanba oire Manipur se India ge top state singa sangdamnabada yamna sothariba state ama oiduna leiribane masigi matakta hojik thokleba irang asina hena chaitheng piri state asida development purangna bahonabada changlaba matam ama lauragane maram asina Biksit Bharat by 2047 ge thamliba pandam mai pakhanaba ahanba maktada Manipur bu ing tapa made mahausa ge punsida hanjal hangadabane kumja 2047 phawbada chakhalaba Bharat ama ohanaba thamliba pandam asi phangnaba state asida hojik thokleba irang asigi tungkoiba amadi tanaba yaba waroset ama purakpa mathau tai haina MP Sana Jaubala sembana house ki khuthangda union government ge pungning sengsenke